ꯊꯣꯛꯑꯣꯗꯅ ꯅꯁꯛꯗꯨ ꯑꯩ ꯐꯖꯕ ꯑꯩ ꯀꯦꯃꯦꯔꯥꯗꯤ ꯑꯣꯟ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯑꯩꯗꯣ ꯅꯍꯥꯟꯗꯒꯤ ꯔꯦꯀꯤꯒꯤ ꯇꯧꯕ ꯍꯦꯛ ꯍꯧꯕꯗꯒꯤꯅꯦ ꯑꯥ ꯑꯗꯨꯝ ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯩꯒꯤ ꯑꯣꯔꯗꯔ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯩ ꯑꯗꯨꯝ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯌꯨꯛ ꯉꯟꯇꯥꯗꯩ ꯆꯠꯄꯗꯨꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦꯕ ꯎꯝ ꯑꯣꯔꯗꯔ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯒꯤ ꯑꯗꯨꯗꯩ ꯐꯪꯉꯛꯄ ꯄꯩꯁꯥ ꯃꯌꯥꯝꯗꯨꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯄꯣꯠ ꯃꯌꯥꯝ ꯂꯧꯁꯜꯂꯦꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯎꯄꯨ ꯑꯃꯁꯨ ꯂꯧꯔꯦ ꯎꯄꯨ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯎꯄꯨ ꯑꯃꯁꯨ ꯂꯧꯔꯦ ꯑꯗꯒꯤ ꯗ꯭ꯔꯦꯁꯤꯡꯒꯤ ꯎꯄꯨ ꯑꯃꯁꯨ ꯂꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯃꯁꯨ ꯂꯧꯗꯨꯒꯤ ꯇꯧꯔꯤꯕ ꯂꯧꯗꯤ ꯑꯩꯁ ꯂꯧꯗ꯭ꯔꯤꯕ ꯂꯧꯔꯅꯦꯕ ꯑꯩ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯀꯔꯤ 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 ꯑꯗꯨ ꯀꯔꯤ ꯀꯔꯤ ꯒꯥꯔꯤ ꯂꯧꯒꯦ ꯇꯧꯔꯤꯕ ꯑꯩ ꯕꯦꯁꯄꯥ ꯂꯧꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯕꯦꯁꯄꯥ ꯅꯠꯇ꯭ꯔꯒ ꯑꯩꯗꯤ ꯒꯥꯔꯤ ꯃꯆꯥꯅꯤꯗ ꯑꯆꯧꯕꯗꯤ ꯂꯧꯔꯣꯏ ꯑꯩꯗꯤ ꯑꯩꯁꯨ ꯌꯥꯝ ꯑꯩ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯆꯠꯄꯗ ꯍꯔꯥꯎꯕ ꯑꯩ ꯄꯥꯝꯃꯦ ꯒꯥꯔꯤꯁꯦ ꯑꯗꯨꯗꯤ ꯂꯥꯏꯟꯗ ꯑꯗꯨꯝ ꯆꯠꯄꯗꯣ ꯋꯥꯏꯑꯅ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯧꯕꯒꯤ ꯇꯧꯔꯤꯕ ꯑꯥ ꯂꯧꯕꯤꯔꯣ ꯑꯩ ꯂꯧꯕꯤꯔꯣ ꯅꯨꯡꯇꯤꯒꯤ ꯊꯨꯅ ꯑꯣꯔꯗꯔ ꯅꯪꯒꯤ ꯂꯥꯛꯑꯦ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯦꯒ ꯏꯕꯥꯅꯤꯒꯤ ꯍꯥꯏꯗꯤ ꯏꯕꯥꯅꯤꯗꯣ ꯁꯥꯎꯅꯈꯤꯗꯅ ꯍꯧꯖꯤꯛꯇꯤ ꯑꯥ ꯁꯥꯎꯅꯕ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯃꯥꯅꯁꯨ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠꯀ ꯇꯧꯕꯤꯗꯅ ꯍꯥꯏꯗꯤ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯣ ꯑꯗꯨꯁꯨ ꯑꯣꯏꯕ ꯑꯩ ꯁꯤ ꯀ꯭ꯂꯥꯁ ꯌꯥꯎꯕꯒꯁꯦ ꯌꯥꯎ ꯅꯪꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯐꯪꯉꯗꯤ ꯌꯥꯎ ꯈꯣꯠꯂꯨ ꯀꯥꯏꯅ ꯍꯥꯏꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤ ꯀꯥꯏꯅ ꯃꯦꯁꯦꯁꯀ ꯊꯥꯈꯤꯕ ꯑꯗꯒꯤ ꯇꯧꯔꯝꯕꯒꯗꯤ ꯑꯗꯨꯝ ꯇꯧꯔꯣ ꯅꯪ ꯂꯣꯏꯔꯒ ꯀꯣꯜ ꯇꯧꯔꯛꯑꯣ ꯀꯥꯏꯅ ꯐꯖꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕꯗꯣ ꯑꯥ ꯈꯪꯕꯤꯕꯗꯣ ꯑꯥ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯉꯥꯎ ꯑꯐꯩꯒꯤ ꯇꯥꯏꯞꯇ ꯈꯟꯕꯤꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯆꯤꯆꯦꯗꯨꯗꯤ ꯐꯖꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯑꯕ ꯑꯉꯥꯡ ꯍꯣꯏ ꯈꯪꯉ ꯑꯉꯥꯡ ꯑꯐꯩ ꯍꯥꯏꯕ ꯃꯤꯗꯨꯅꯤꯅꯦ ꯑꯉꯥꯡ ꯑꯐꯩꯅꯤꯅꯦ ꯑꯗꯣ ꯃꯣꯏꯅꯅꯦ ꯅꯪ ꯅꯠꯇꯦ ꯑꯗꯣ ꯃꯣꯏꯅꯗꯤ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏ ꯕꯥꯅꯒ ꯑꯁ ꯏꯆꯥ ꯅꯨꯨꯄꯤꯗꯤ ꯑꯥꯏ ꯑꯦꯁ ꯊꯥꯗꯣꯔꯤꯌꯦ ꯀ꯭ꯂꯥꯁꯀ ꯌꯥꯎꯅꯤ ꯍꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯑꯃꯔꯣꯝꯗ ꯄꯨꯊꯣꯛꯑꯦꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯣꯏꯅꯅꯦ ꯊꯥꯖꯗꯕꯩ ꯇꯥꯏꯞꯇ ꯁꯨꯝ ꯉꯥꯡꯉꯛꯄꯁꯦ ꯑꯩꯅ ꯑꯗꯨꯝ ꯁꯥꯎꯗꯣꯏꯅꯦꯕ ꯆꯥꯛ ꯆꯥꯕꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯐꯠꯇꯦ ꯑꯗꯨ ꯍꯥꯏꯕ ꯈꯣꯠꯄ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯅ ꯑꯗꯣ ꯊꯥꯖꯅꯕꯒꯤ ꯑꯩꯅ ꯏꯁꯤꯡꯒꯤ ꯔꯤꯆꯥꯔꯖꯇꯣ ꯄꯤꯊꯣꯛꯑꯣ ꯃꯀꯣꯛꯇꯣ ꯀꯣꯛꯇꯣ ꯏꯪꯅ ꯑꯗꯨꯝ ꯊꯥꯖꯔꯛꯑꯅꯤ ꯑꯗꯨꯝ ꯊꯛꯑꯦ ꯑꯗꯨꯗꯨꯒ ꯃꯦꯝ ꯑꯩꯗꯣ ꯑꯩꯒꯤ ꯗꯨꯀꯥꯟ ꯍꯣꯏ ꯑꯩ ꯗꯨꯀꯥꯟ ꯑꯆꯧꯕꯗꯤ ꯑꯩ ꯍꯥꯡꯅꯤꯡꯉꯦꯕ ꯑꯩ ꯑꯗꯨꯒꯤ ꯋꯤꯁꯁꯨ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨ ꯐꯪꯕꯨꯗꯤ ꯐꯪꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯩ ꯌꯨꯝ ꯍꯣꯝ ꯁꯥꯔꯚꯤꯁ ꯑꯗꯨꯝ ꯆꯠꯆꯕꯅꯦꯕ ꯑꯩ ꯗꯨꯀꯥꯟ ꯌꯥꯎꯗ꯭ꯔꯦꯕ ꯃꯤꯒꯤꯗ ꯌꯥꯎꯕꯗꯣ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯐꯪꯗꯕꯒꯤ ꯑꯩ ꯇꯣꯛꯊꯣꯛꯑꯒ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯁꯥꯔꯚꯤꯁ ꯆꯠꯆꯕꯅꯦꯕ ꯑꯩꯗꯤ ꯑꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯑꯃ ꯂꯧꯕꯩꯁꯨ ꯑꯗꯨꯝ ꯉꯥꯡꯅꯔꯤꯕ ꯈꯪꯗꯦ ꯃꯊꯪ ꯂꯣꯏ ꯑꯩꯉꯣꯟꯗ ꯂꯥꯛꯇꯧꯕ ꯂꯣꯏ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁ ꯑꯗꯨꯗꯤ ꯑꯗꯨ ꯃꯥꯅ ꯌꯥꯎꯔꯝꯃꯤꯁꯦ ꯗꯦꯕꯤꯇꯥꯁꯦ ꯑꯇꯩꯁꯦ ꯌꯥꯎꯔꯝꯃꯤꯁꯦ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯀꯔꯤ ꯍꯥꯏ ꯔꯤꯂꯦꯁꯟꯒꯤꯅꯤ ꯃꯥꯅ ꯌꯥꯎꯔꯝꯃꯤꯁꯦ ꯏꯆꯦꯒ ꯔꯤꯂꯦꯁꯟ ꯅꯨꯡꯉꯥꯏꯇꯗꯕꯒꯤꯗꯃꯛꯇꯅꯦ ꯑꯃ ꯌꯥꯎꯔꯝꯃꯤꯁꯦ ꯑꯗꯨꯗꯒꯤ ꯔꯤꯂꯦꯁꯟꯗ ꯇꯧꯅ ꯃꯅꯤ ꯔꯦꯀꯤ ꯌꯥꯎꯔꯛꯄꯗꯒꯤ ꯄꯩꯁꯥꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏ ꯀꯥꯟꯅꯕ ꯑꯣꯏꯔꯦ ꯑꯃꯨꯛꯁꯨ ꯍꯦꯟꯅ ꯀꯥꯟꯅꯔꯛꯄ ꯑꯣꯏꯔꯛꯀꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝ ꯌꯥꯎꯔꯤꯕꯁꯤꯒ ꯗꯦꯂꯤ ꯃꯦꯖꯤꯛ ꯄ꯭ꯔꯦꯛꯇꯤꯁꯇ ꯌꯥꯎꯔꯤꯕ ꯄꯨꯝꯅꯃꯛ ꯀꯥꯟꯅꯕ ꯍꯦꯟꯅ ꯀꯥꯟꯅꯔꯛꯀꯅꯤ ꯁꯣ ꯌꯥꯝ ꯍꯔꯥꯎꯔꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯤꯌꯔ ꯇꯧꯕꯤꯔꯛꯄꯁꯦ ꯑꯗꯣ ꯅꯪ ꯀꯥꯟꯅꯔꯕꯅꯤꯅ ꯅꯉꯣꯟꯗ ꯁꯤ ꯄꯣꯠꯁꯤꯅ ꯀꯌꯥꯝ ꯀꯥꯟꯅꯒꯦ ꯍꯥꯏꯕꯗꯀꯣ ꯑꯩꯈꯣꯏ ꯑꯈꯪꯕ ꯎꯝ ꯑꯃꯅꯤ ꯈꯇꯪꯇ ꯌꯨꯇꯨꯕ ꯌꯦꯡꯉꯒ ꯈꯪꯉꯒ ꯖꯣꯏꯟ ꯇꯧꯕꯅꯤꯀꯣ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤꯑꯕ ꯑꯋꯥꯕ ꯍꯣꯏ ꯃꯦꯝ ꯑꯗꯨꯗꯨꯒꯀꯣ ꯑꯩ ꯑꯍꯥꯟꯕꯗ ꯍꯣꯏ ꯑꯩ ꯔꯦꯗꯤꯌꯦꯁꯟꯒꯤꯗ ꯇꯧꯈꯤꯕꯅꯦꯕ ꯆꯤꯆꯦꯒꯤ ꯏꯕꯥꯅꯤ ꯈꯟꯅꯕ ꯑꯥ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯑꯗꯣ ꯎꯝ ꯑꯩꯒꯤ ꯁꯤꯒꯤ ꯍꯤꯂꯤꯡ ꯑꯣꯏꯔꯛꯄ ꯑꯩꯉꯣꯟꯗ ꯁꯛꯁꯦꯁ ꯑꯣꯏꯔꯛꯏꯁꯦ ꯑꯩꯒꯤ ꯏꯆꯦꯒꯤ ꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯨ ꯐꯔꯛꯑꯦꯀꯣ ꯑꯩꯒꯤ ꯐꯔꯛꯄꯗꯨ ꯈꯛꯇ ꯑꯣꯏꯔꯦ ꯐꯕꯗꯨꯁꯨ ꯑꯣꯏꯔꯦ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯁꯤ ꯌꯧꯅ ꯍꯥꯏꯕꯗꯤ ꯑꯩꯅꯒ ꯃꯤ ꯃꯌꯥꯝ ꯑꯣꯔꯗꯔ ꯂꯥꯛꯄ ꯐꯪꯕ ꯈꯣꯠꯄꯁꯦ ꯑꯩꯗꯣ ꯏꯁꯣꯔꯅꯁꯨ ꯆꯥꯟꯕꯤꯕꯒꯤꯁꯨ ꯑꯣꯏꯔꯦ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯦꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯇꯧꯋꯦꯕ ꯑꯩꯒꯤ ꯄꯩꯁꯥ ꯂꯩꯇꯕ ꯃꯇꯝꯗ ꯑꯩ ꯍꯥꯟꯅꯗꯤ ꯄꯨꯐꯝ ꯑꯝꯇ ꯂꯩꯇꯦ ꯄꯩꯁꯥ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅꯁꯨ ꯄꯩꯁꯥ ꯑꯝꯇ ꯄꯤꯗꯦ ꯍꯥꯏꯕꯗꯤ ꯃꯣꯏ ꯂꯩꯖꯗꯕꯅꯤꯅ ꯃꯣꯏꯗꯒꯤꯁꯨ ꯑꯩ ꯅꯤꯕ ꯉꯝꯗꯕꯅꯤꯅ ꯅꯤꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯆꯤꯆꯦꯁꯤꯅ ꯑꯗꯨꯝ ꯈꯪꯅ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯁ ꯑꯩꯅ ꯃꯉꯣꯟꯗ ꯅꯤꯔꯨꯗ꯭ꯔꯒꯁꯨ ꯑꯩꯅꯒ ꯁꯤ ꯂꯩꯇꯦꯒ ꯍꯥꯏꯕꯗꯣ ꯃꯥꯅ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯩ ꯉꯥꯛꯇꯪꯒꯤ ꯂꯩꯇꯕꯗꯨꯗꯤ ꯃꯥꯅ ꯄꯩꯁꯥ ꯄꯤꯔꯒ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯩꯅ ꯃꯉꯣꯟꯗꯕꯨꯗꯤ ꯄꯤꯕ ꯑꯗꯣ ꯃꯥꯅ ꯈꯪꯗꯦ ꯃꯥꯁꯦ ꯃꯥꯒ ꯑꯩꯒꯁꯨ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯐꯒꯗ꯭ꯔꯥ ꯐꯕꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯑꯩꯁꯦ ꯄꯩꯁꯥꯒꯤ ꯁꯞꯄꯣꯔꯠꯁꯨ ꯍꯥꯏꯗꯤ ꯄꯩꯁꯥꯗꯨꯁꯨ ꯃꯥꯅ ꯇꯧꯕꯤꯔꯛꯄ ꯄꯤꯔꯛꯏꯅꯦꯕ ꯑꯇꯣꯞꯄ ꯃꯤꯅ ꯄꯤꯕꯤꯕ ꯅꯠꯇꯦꯕ ꯎꯝ ꯐꯔꯛꯄꯗꯣ ꯍꯥꯏꯇꯥꯔꯦ ꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟ ꯈꯛꯇ ꯑꯣꯏꯗ꯭ꯔꯦꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯏꯕꯥꯅꯤꯗꯨ ꯀ꯭ꯂꯣꯁ ꯑꯣꯏꯔꯒ ꯑꯐꯕꯗꯨ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯕꯗ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯔꯤꯂꯦꯁꯟꯗꯕꯨ ꯀꯩꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯈꯠꯅꯕꯕꯨ ꯅꯪ ꯁꯤ ꯄꯨꯅꯣ ꯇꯧꯔꯤꯗꯣ ꯑꯗꯣ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯐꯔꯦ ꯃꯌꯥꯝ ꯃꯥ ꯌꯥꯎꯕꯗꯒꯤ ꯑꯗꯨꯝ ꯀꯥꯟꯅꯔꯦꯕ ꯃꯥꯗꯤ ꯃꯔꯛꯇꯁꯨ ꯃꯌꯥꯝ ꯀꯥꯟꯅꯗꯅ ꯃꯥꯒꯤ ꯑꯣꯔꯗꯔ ꯂꯥꯛꯑꯦ ꯃꯌꯥꯝ ꯂꯥꯛꯄꯅꯦ ꯕꯤꯖꯤꯅꯦꯁꯒꯨꯝꯕꯗ
ꯇꯧꯕ ꯁꯤꯒꯨꯝꯕꯁꯤ ꯍꯦꯟꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡ ꯇꯧꯕꯗꯣ ꯃꯣꯏꯗ ꯀꯥꯟꯅꯕ ꯍꯦꯟꯅ ꯀꯥꯟꯅꯕꯗꯣ ꯀꯩꯅꯣꯗꯣ ꯑꯣꯏꯌꯦꯕ ꯊꯦꯡꯛ ꯌꯨ ꯁꯤꯌꯔ ꯇꯧꯔꯛꯄꯒꯤ ꯊꯦꯡꯛ ꯌꯨ Thank you. ꯎꯝ. Congrats.